khungul lirsila bongna thangal popiri tikendra jiki mamani bongna thangal popiri tikendra jiki mamani masa kaina maisana maisa langhorabi masa kaina maisana maisa langhorabi imagi khungul lirusila mikha pondi oira duna kumja kaya lelunabi imagi khungul lirusila jingkam popi imagi asan bapidol seduna jingkam popi imagi asan bapidol seduna itu taruna hawalibi Harna ngalibi ritu taruna thawalibi numpok harna ngalibi imagi khul lirusilaw nikha bondi oira duna kumja kaya lilunabi imagi khul lirusilaw imagi unama imagi khul lirusilaw nikha bondi oira duna kumja kaya lilunabi imagi khul lirusilaw imagi unama imagi khul lirusilaw nikha bondi oira duna kumja kaya lilunabi imagi khul lirusilaw Han Maktada Ibu da umasung bin da wanibo Lamjing ba Artist Association gi kumero singna ithanung da se da thagona jabolona ikok no na purem jari loida na lengsin biriba ojagru ahal laman senem sumang labu hena pung thoko pibanung sibiba khwai pumnung bakpusu taramno ukse baglona na ikai khumna bu uchari ngasi miyang gi mangda thogol phangjagodoriba sumang lila sibu ibirakpa Arun Kumar Laishram Lila Sibu Takpi Tambirakpa Tonjam Koyoza Priyobata Bimag Aduga
ओजा अनी सिना ताकपी तंबीरप मतमदा असोय अंगाम यौबिरक्ते मसिगी सभागी सेवा फंगजब मतमदा पांगजदबसिंगना असोय अंगाम किबिक यावख्रबसु नचाना नायनी खन ngapiu haduna amkan miyamda koknojari hojik lobirasi lamjingba artist association gi nungsibagi machu program makasa sajarke ako'y program mo dyan ngasi biyak tera lahat pagi kitang program mo niya mara bilo ngasi ako'y program masasi reception kam interaction program ni ngasi ami ni sindari ba mahiro sinisindari program masay mayam nagtang na bilo hosik mahiroy sila ngasi moral maksari ba larik pati basi wajah sini marang ngakte nate mama paji atawu tahay tani ay na haybi kami maritum na ay ko'y tamo na wang na ato mo masiyang pasama pamni macha po ni khalga macha bumi wala mo siyang kay kanta mama patu di duro kilam litak mo chak manay ato mo ay nasi mo ay muda masalo silmang na lari masidi wajah ki maran sunate imay pagi maran sunate ay gikok na ni. Thank you. Kasi pwede ginawa ba ko'y sarpariwag pagi program si makasata jage hoki basayi na all India pumbuyo na UPS exam da Tarantung Subareng talakraba oju sina Imphal West district ki DC na topubiri ba ko'y sarpariwag dagi ko'y interaction program lamin si salisin kursi. Please come on this way, sir. Thank you. Amu kasuhan na mayam po naman po kung ano kurumzari. Ngasi MUgi mahiroy singna aibu opibigi thauram loina na interaction program gi damak tahibirakpa aigi ti khwaidigi laibak phabani. Thank you. Thank you, sir. Babak tu dalibak ki sobat tang bubi ba sagi wafam da wafam tang thamjagi sa. Hoi, haibiyo. DC ma oina laibak asiki sokat thorong gi tabakta karam tabak thoram chingna ahanrap kuthabi gi sa kitang thambi bu sa. Hoi, ai haijaki maroina ai di thoido hendongna yamna ai thoi sing thoiba mi suna sadi adubo thamoi singna government na sinabirakpa ai gi authority gi makhada leiba thabak thoram oiba taragadi mayam puna tanaminaraga development da ai angamba thoi haksang yaungna ai honajagi. Thank you. Sa sonamda Hoi, Sar, yung kay Supan Vidri hay na tagbiri. Yung ahal naman na su, matiksaba, niyo amo oira ba na soy tan haraw bilang ni sa. Ado sa, mapamatam na nung di sa su, koy tayo yung pandisan na bihay gidra, yung soy tan na panda ba yarak loy sa. Ado kalgama sa, sana yung panbida gadi, koy matiksaba partner si ka na mamiyoy ni ka na gadi kandi gadi ka sa. Tagay mo mo. Yam interesting way ba question ni. Hoi ai khunjage maroi na ai phamdati laira ba ina khunba masak thiba phajaba kaisu khanjade maroi na nupi amagi sapchaba magun chenba mi amabu chap manana yengba ngamba mi yeng mioi khudimak pu luna sana tawbigadaba adugumba mioi ai bu thamoi singna nungsibiba adugumba mioi adubu ai gi life ki partner oina khange khanje. Abu sar somda da Hoi, habi. Sar gi ba punsiwari mati matam bilam ya garasa. Ai ke punsiwari. Hoi. Ai lisage. Ai ke punsidi matam suppada nongdom baga lanthing na duna ta lakpa ai ke punsini. Ai arap
ꯑꯔꯥꯞꯄ ꯈꯨꯡꯒꯪ ꯑꯃꯗꯒ ꯄꯣꯛꯆꯕ ꯑꯩ ꯃꯤꯁꯛ ꯑꯃꯅꯤ ꯑꯩꯒꯤ ꯅꯣꯡꯃꯒꯤ ꯆꯔꯥ ꯑꯅꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯁꯤꯅ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯔꯒ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯄꯨꯔꯛꯈꯤ ꯑꯩꯈꯣꯏ ꯏꯃꯥꯁꯨ ꯃꯁꯥ ꯏꯁꯣꯟ ꯁꯣꯜꯂꯦ ꯑꯗꯨꯅ ꯑꯩꯁꯨ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯄꯥꯕꯨꯡꯒꯤ ꯃꯇꯦꯡ ꯊꯣꯏꯅ ꯄꯥꯡꯕ ꯉꯝꯈꯤꯗꯦ ꯄꯥꯕꯨꯡꯅ ꯊꯕꯛ ꯁꯨꯔꯤ ꯃꯈꯩꯗꯤ ꯅꯣꯡꯃꯒꯤ ꯆꯔꯥ ꯑꯅꯤꯗꯣ ꯑꯗꯨꯃꯗꯤ ꯁꯣꯏꯗꯅ ꯆꯥꯕ ꯐꯪꯉꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯊꯕꯛꯀ ꯁꯨꯗ꯭ꯔꯗꯤ ꯅꯣꯡꯃꯒꯤ ꯆꯔꯥ ꯑꯅꯤꯗꯨ ꯂꯥꯏꯗꯅ ꯆꯔꯥ ꯑꯃ ꯐꯥꯎꯕ ꯆꯥꯕ ꯐꯪꯗꯦ ꯑꯋꯥꯕꯅ ꯄꯟꯗꯣꯝ ꯂꯣꯝꯂꯕ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯅ ꯃꯤꯒ ꯃꯤꯃꯥꯟꯅꯅ ꯀꯔꯝꯅ ꯍꯤꯡꯒꯅꯤ ꯍꯥꯏꯕ ꯋꯥꯍꯪꯁꯤꯅ ꯑꯩꯒꯤ ꯈꯨꯝꯕ ꯉꯝꯗ꯭ꯔꯕ ꯄꯥꯎꯈꯨꯝ ꯑꯃ ꯑꯣꯏꯗꯨꯅ ꯑꯗꯨꯝ ꯂꯥꯛꯈꯤ ꯑꯩꯒꯤ ꯏꯃꯥ ꯑꯩꯒꯤ ꯄꯥꯕꯨꯡ ꯃꯁꯥꯒꯤꯗꯃꯛꯇ ꯋꯥꯖꯔꯛꯂꯕ ꯃꯈꯣꯏꯒꯤ ꯃꯄꯥꯟꯗꯒꯤ ꯑꯩ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯐꯥꯎꯕꯗꯤ ꯇꯝꯕ ꯃꯈꯣꯏꯒꯤ ꯃꯇꯦꯡꯅ ꯂꯣꯏꯍꯟꯕꯤꯔꯛꯈꯤ ꯑꯩꯁꯨ ꯃꯇꯝꯗꯣ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯗ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯗ ꯈꯟꯈꯤ ꯑꯩ UPSC ꯑꯦꯛꯖꯥꯝꯁꯤ ꯇ꯭ꯔꯥꯏ ꯇꯧꯔꯒꯦ ꯍꯥꯏꯅ ꯈꯟꯈꯤ ꯑꯩꯅ ꯑꯩꯈꯣꯏ ꯏꯃꯥꯗ ꯄꯥꯕꯨꯡꯗ ꯍꯥꯏ ꯏꯃꯥ ꯑꯩ UPSC ꯑꯦꯛꯖꯥꯝꯁꯤ ꯇ꯭ꯔꯥꯏ ꯇꯧꯔꯒꯦꯅ ꯍꯥꯏ ꯑꯩꯈꯣꯏ ꯏꯃꯥꯒ ꯄꯥꯕꯨꯡꯅꯁꯨ ꯇ꯭ꯔꯥꯏ ꯇꯧ ꯍꯥꯏ ꯑꯩ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯈꯥꯛꯇꯅ ꯑꯍꯤꯡ ꯇꯨꯝꯗꯅ ꯑꯩ ꯂꯥꯏꯔꯤꯛ ꯄꯥꯔꯛꯈꯤ ꯃꯇꯝꯗꯣ ꯑꯩꯈꯣই ꯏꯃꯥꯁꯨ ꯃꯁꯥ ꯌꯥꯝ ꯁꯣꯛꯆꯤꯜꯂꯛꯈꯤ ꯑꯩꯅ ꯑꯩꯈꯣꯏ ꯏꯃꯥ ꯂꯥꯌꯦꯡꯕꯗ ꯃꯇꯦꯡ ꯈꯤꯇꯪ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯩꯅ ꯑꯉꯥꯡ ꯈꯔ ꯇꯨꯏꯁꯟ ꯇꯝꯕꯤꯔꯒ ꯃꯗꯨꯗ ꯐꯪꯂꯕ ꯁꯦꯟꯗꯨꯅ ꯑꯩꯈꯣꯏ ꯏꯃꯥꯗ ꯑꯩꯅ ꯏꯃꯥ ꯂꯥꯌꯦꯡꯁꯦ ꯏꯃꯥ ꯍꯛꯆꯥꯡꯁꯨ ꯌꯥꯝ ꯁꯣꯛꯆꯤꯜꯂꯦꯅ ꯑꯩꯅ ꯏꯃꯥꯗ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯏꯃꯥꯅ ꯌꯥꯗꯦ ꯅꯪꯒꯤ UPSC ꯑꯦꯛꯖꯥꯝ ꯊꯥꯗ꯭ꯔꯁꯤꯗꯤ ꯃꯁꯤꯗ ꯃꯗꯨꯗ ꯆꯪꯒꯗꯕ ꯂꯥꯏꯔꯤꯛ ꯃꯌꯥꯝꯗꯣ ꯅꯪ ꯑꯗꯨ ꯂꯩꯕꯗ ꯅꯪ ꯁꯤꯖꯤꯟꯅꯧ ꯍꯌꯦꯡ 이마ꯗꯤ 이샤나 UPSC exam 파오르가 이마부 라행비요네 이마나 해 아이나수 이마가 왔었기 아이나 그리고 UPSC exam 세 마이 파오르고도 이마 과이디 파고 호스피탈 아마가 아이 이마부 소이들 라행을 해나 해 마사이기도 와자락나 바이기 이마 바부 마코이기 망한 마코이기 닝지바 둥나바 아이 prelims mains UPSC exam manusan ai manipur tharba matungda arobi interview gi damak ai delhi da sakki ishora thojan biudagi ai mai pai ai upad airport ta halaki aina airport gi na jum jo bulambi she aina matam kuina ai imaga babunga umandabudagi ꯈꯣꯏꯔꯥꯡꯕ ꯍꯦꯟꯃꯟꯈꯤꯗꯅ ꯑꯩ ꯑꯦꯌꯔꯄꯣꯔꯠꯇꯒꯤꯅ ꯌꯨꯝ ꯌꯧꯕ ꯂꯝꯕꯤꯁꯦ ꯌꯥꯝ ꯂꯥꯞꯄ ꯑꯣꯏꯅ ꯈꯟꯈꯤ ꯑꯗꯨꯕꯨ ꯑꯩꯅ ꯌꯨꯝ ꯌꯧꯔꯀꯥꯟꯗ ꯑꯩꯅ ꯏꯃꯥ ꯑꯩ ꯂꯥꯛꯑꯦ 이마 ꯑꯩ ꯂꯥꯛꯑꯦ ꯍꯥꯏꯕꯗꯨꯗꯤ ꯃꯆꯥ ꯑꯩꯕꯨ ꯃꯆꯥꯒꯤꯗꯃꯛꯇ ꯑꯩꯅ ꯑꯆꯧꯕ ꯃꯤ ꯑꯃ ꯑꯣꯏꯔꯒ ꯋꯥꯅ ꯉꯥꯏꯖꯔꯝꯂꯕ ꯑꯩꯒꯤ ꯏꯃꯥꯗꯣ ꯏꯃꯥꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯩꯒꯤ ꯏꯃꯥꯅ ꯑꯩꯅ ꯆꯠꯂꯝꯗꯥꯏ ꯃꯤꯀꯨꯞꯇ ꯍꯥꯏꯕ ꯋꯥꯍꯩꯁꯤꯡ ꯑꯗꯣ ꯉꯁꯤꯁꯨ أجي نقول طيب من اللي Thank you, sir. Thank you. Sana, yang emotional juga, magi pun siwari, mati amat hambar ame, tak tadi, sana turun betul-betul, tapi semua pun terjadi di bawah sana. Maka tarbo program sini, ekoi mayang binuai na magitabat, isay na mahi, tharo matem tanghap sage,
ꯑꯗꯨꯒꯤ ꯃꯊꯪꯗ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯊꯪ ꯆꯠꯊꯖꯒꯅꯤ ꯃꯌꯥꯝ ꯂꯥꯛꯇꯛꯅꯕꯤꯅꯨ ꯉꯁꯤ ꯉꯁꯥꯏ ꯑꯩꯅ ꯄꯜꯍꯧꯗꯕ ꯑꯃꯈꯛ ꯅꯤꯡꯁꯤꯡꯖꯒꯦ ꯉꯁꯤꯒꯤ ꯁꯥꯎꯟ ꯊꯧꯗꯣꯛꯗꯨꯅ ꯃꯌꯥꯝꯅ ꯈꯪꯅꯔꯕ ꯃꯅꯤꯄꯨꯔꯗ ꯃꯃꯤꯡ ꯁꯦꯒꯥꯏ ꯇꯧꯕ ꯁꯥꯎꯟꯅꯤ ꯂꯧꯐꯥꯎꯗꯦ ꯑꯅꯨꯞ ꯀꯨꯃꯥꯔ ꯁꯥꯎꯟ ꯁꯥꯔꯚꯤꯁ ꯄꯥꯡꯕ ngasiga thoi na music band kari mai mo no phone amdo kari sapu o ngasigi band na sapu ma'am ngasi sapu amadi anu kumar sound service ki tabak ma'am kumar thank you tasena badi isai yam hijab nate jago yam hijab suna sade mairoi sina kanna haibadagi ma isai sakadari bani atai kana sate kubak putuna ma'am taramuk bisi miss aini Please come on this side! Please save me! Please save me! Pakistani, inge koi program ka chata sagini ma'am, koi home nation beriksi, koi life defense amakak sindalang jari. Iwamta, waru biya deko. Ay sombo ta sing thaka sagin sangjarapani. Songi sime, yamna athralaiba, mau saw saithaba, so beautiful. Sartisiga punchi wari dusu, yam nangsi, punchi ki kau bangam gada bamanti. Oh, thank you.
तसेंना मौसागी फजरब खुसेम सिगी फजरब सिंग सिबु मचे मचे सेतलगा पामजब मियोब लक्षिदा नसिसु मौसागी फजरब सिंग सिबु योखतबा पाम्बी अमा लेजरे खंजदुना ऐसु मु थागचेगेन संजरपने लाना खम्बिनुको Thank you, sir. Sargi presentation si punchigi kausero. oi pare Layumba, jamulao. Sir, ako'y classmate ni. oh ai poire ꯑꯩꯅ ꯂꯣꯏꯌꯨꯝꯕ oh okay nice to meet you okay mayam sakang mai khana yam nungai matang zabong kunse ai kitang hanjar magi ko Layumba, sargi si siyam sam no ikwa. ꯆꯝꯃꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯤꯒꯤ ꯄꯨꯛꯆꯦꯜꯕꯨ ꯀꯅꯥꯅ ꯈꯪꯕ ꯉꯝꯅꯤ Kaitorgi nang mapanda mo thulay bo. Manung da sili lang ising sem tayo roito. Lao, manung da arrangement ori sing se. Ako'y sukara yaw san sila. Lao po. ꯑꯍꯤꯡꯕꯤ ꯃꯇꯝ ꯀꯨꯏꯅ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟ ꯊꯝꯂꯛꯂꯕ ꯑꯩꯒꯤ ꯄꯨꯛꯅꯤꯡꯒꯤ ꯂꯥꯡꯇꯛꯅꯕꯁꯤꯕꯨ ꯀꯔꯝꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯐꯝꯗ ꯐꯣꯡꯗꯣꯛꯄ ꯉꯝꯒꯅꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯤꯕꯨ ꯑꯍꯤꯡꯕꯅ ꯀꯔꯝꯕ ꯃꯇꯝꯗ ꯈꯪꯕꯤꯔꯛꯀꯅꯤ ꯐꯣꯡꯗꯣꯛꯇꯨꯅ ꯂꯩꯒꯦꯔꯁꯨ ꯂꯩꯔꯁꯅꯨ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯤꯗꯤ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯊꯝꯒꯅꯤ 그나노 경찰이 시까지노 아이네 경찰이 시까지 말네 아이 자훈덕이 조금 안돼 호스텔기 자훈 어이 한우는 사트라 나 서울에 있어 그래 사트와에 대해 아이 와크라는 게넌 생생공과 이런 것도 까리까리 와는 게 봐. 와 안길로 어디네 까리게 한 대는 살. 왜 나왔니 야사 유니폼 시에 보는 노릇이다. 너구도 난 당글 어디지 아이 새끼 왜 너구도 너 당글 봐 굳이 당근도 왜 하냐 다마. 아이 너 당글 어디 당글 답네 버니 당근짜게. 자, 우리 부검 정도 봐비요. 그러기는 그 당근게. 아이 무슨 시비세 당글 어디 아이 당근게. 마이 쪽에 아니. 누구짜이? 누구 당글 누구짜이 셔? 찍돌이로 또 비티기 꼴리로. 사트라 내봐 마네. 호스텔 내려봐 룸 넘버 44. 그래 아주 내 와크라는 게넌 생생거모 야네 항비. ngarang nahan nangi room da nang punna lebin da balal hobudu kailam da gidong mami kari kawe sengom seng ngoma Ay bangarang alaiga. Rum dali min ba lalong ba? oy ngarang nahan nang lebin da balal hobudu Sa sang obra kang obra ba? oy ai se police ni ne Ai. ai na khang da udu bam ta leiti ne seng ngoma ngarang nahan nang lebin da balal hobudu kari lam da gidong mami kari kawe seng nayo 자, ngana lalong budo iga leminere kangari. Leminere wi la phabuya do. Ngasi masala ikagasida na song thantoga numi kapsulir kai gido. mari maraim tong haiste sa chani ga ne mari maraim tong rabda no si ene se bala jelam thilura ha no jelam thilura 그대시 NSF 반들게 해로. 에라사. 거의 유니폼 셀리 마타고야 무노르시다. 할라마 리마이비 마라 바이비시나. 아소삼 동무르지게 나쁜 마탐다디 사선 부부도나 몸도 같은 비바 부르세 따디바 어두라 안강 할바 미할 뻔던 밥이 와이바 마탐다나 안강 할바 미할 뻔 밥이바 부족국이 못다 지식이 뭐는 밥이바 사도이가 거의 사로이 터나도 끌림도 와이비로 사들이 통디 많이 담바 내가 그냥 홍문을 만들지 사들이가 있어가 ngā기도 너 사두라 하 셰리브 구대지 고라운 독비르게 해브로 무슨 뭐 통마양 벌만해 낭나 통마양 벌지 저 아망들 레이브 징세
ꯑꯁꯤꯒꯤ ꯆꯤꯡꯒꯣꯡꯁꯤꯗ ꯅꯪ ꯅꯌꯥꯗꯣ ꯀꯥꯔ ꯍꯨꯟꯗꯣꯛꯄ꯭ꯔꯪ ꯀꯩ ꯑꯦ ꯁꯥꯔ ꯌꯥꯝꯕꯅ ꯈꯜꯂꯒ ꯉꯥꯡꯕꯤꯔꯤꯁꯤ ꯀꯅꯥꯅꯁꯨ ꯃꯁꯛ ꯈꯪꯗꯕꯩ ꯁꯥꯔ ꯁꯥꯔ ꯑꯩꯁꯦ ꯊꯝꯕꯥꯜꯅꯤ ꯊꯝꯕꯥꯜ ꯉꯁꯤꯒꯤ ꯂꯩꯉꯥꯛꯅ ꯑꯩꯒꯤ ꯋꯥ ꯇꯥꯔꯤꯕ ꯌꯦꯡꯅ ꯇꯥꯔꯦꯅꯤꯀꯣ ꯑꯩ ꯂꯧꯖ ꯅꯣꯏ ꯀꯅꯥꯝꯇ ꯌꯥꯎꯒꯅꯨꯀꯣ ꯁꯤꯒꯤ ꯃꯊꯧ ꯐꯕ ꯅꯨꯄꯥꯁꯦ ꯑꯩ ꯈꯔ ꯂꯥꯛꯅꯒꯦ ꯀꯩꯗꯧꯁꯦꯕ ꯁꯥꯔꯒꯤ ꯑꯄꯥꯝꯕ ꯌꯥꯏ ꯁꯥꯔꯒꯤ ꯑꯗꯨ ꯑꯩ ꯑꯄꯥꯝꯕꯗꯤ ꯑꯩ ꯄꯨꯁꯤ ꯃꯨꯛꯅꯥ ꯁꯥꯟꯁꯦ ꯃꯨꯛꯅꯥ ꯃꯨꯛꯅꯥ ꯌꯥꯏꯅꯦ ꯇꯧꯁꯤꯅꯦ hꯧgona thambal kenano khangabra lao sana kisino mi usittaba thamba haino nandi khode ko isake dormi ba lan yaurumi balal nandi kado meno ai silai pa mane ko no no khomre tu dene mis kok singau gidan misu isla ko chen chelo bane ba misi pangtur ko matam dere ise labung me hati le pagale me wani da huji pula loi khabra mayami di khangdi ai gi loi hin ngai ri police ne na kadai kadai lu shinau me ama thajilaga sai sa nong me ka patam le su kari gi no heba police ni kai na nong me ne wang mangak ta chen pizara chang pangak to irong ni ye hey ta thamba nang soi dro no me khutta ba ngau ro bra ai si yong ya la man sina thana de yum pa lo ha ba ai ama kani mo me de thuri dum ya le ꯀꯩꯅꯣ ꯀꯅꯥꯅ ꯀꯔꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯦ ꯑꯗꯨꯒ ꯌꯥꯝ ꯁꯥꯎꯕꯤꯔꯤꯗꯨꯕꯣ ꯁꯥꯔꯁꯨ ꯂꯥꯟꯗꯦ ꯑꯩꯁꯨ landi kaino ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯄꯨꯂꯤꯁ ꯑꯩꯈꯣꯏꯕꯨꯗ ꯌꯥꯝ ꯋꯥꯔꯧꯕꯤꯔꯤꯕꯅꯦ ꯑꯐꯕ ꯌꯥꯝꯅ ꯌꯥꯎꯋꯦ ꯍꯥꯏꯕꯁꯨ ꯈꯪꯉꯤꯗ ꯁꯥꯔꯁꯨ ꯌꯥꯝ ꯐꯔꯝꯗꯧ ꯃꯥꯜꯂꯤ nang kamai khangiba ꯑꯗꯨ ꯃꯤꯡꯕꯨ ꯀꯩ ꯀꯧꯒꯦ ꯃꯦ ꯂꯩ ꯑꯩ ꯗꯣ ꯁꯛꯀ ꯃꯤꯡ ꯑꯣꯗꯣꯛ ꯆꯥꯅꯈ꯭ꯔꯦꯅꯦꯀꯣ ꯑꯗꯣ ꯁꯥꯔꯒꯤꯗꯤ ꯀꯣꯛꯍꯥꯡ ꯐꯤꯕꯝꯁꯤꯒ ꯌꯥꯝ ꯆꯥꯟꯅꯩꯌꯦ ꯑꯗꯨ ꯃꯦꯂꯦ ngasi khangna ba hawrabnina makha ta bari bari adum khangna krase bo ꯌꯥꯏꯌꯦ ꯁꯥꯔꯁꯦ ꯋꯥ ꯉꯥꯡꯊꯣꯛꯄꯒ ꯖꯦꯔꯥꯁꯤ ꯆꯗꯨꯝ ꯌꯥꯝ ꯅꯨꯡꯁꯤꯀꯣ ai muna se amuka sanani ne ꯆꯠꯈꯤꯕ ꯂꯥꯏꯔꯥꯎ ꯄꯨꯟꯁꯤꯟꯗꯅ ꯀꯥꯏꯗ ꯃꯨꯡꯉꯥꯅꯣ ꯅꯪ ꯉꯥꯡꯗꯤꯕꯣ kalakpa khara khamanba khara idune mina mi gi thoba ꯑꯩꯈꯣꯏꯒꯤ ꯊꯣꯕ ꯑꯗꯣ ꯂꯩꯐꯝ ꯐꯣꯟ ꯅꯝꯕꯔ ꯒꯗꯨ ꯕꯣꯝꯇ biru ꯌꯥꯏꯌꯦ ꯄꯤꯖꯔꯛꯀꯦ ꯇꯥꯟꯁꯤ ꯆꯥꯔꯣꯏ ꯂꯧꯅꯦ tan chagla poni ꯍꯜꯂꯣ ꯀꯩꯗꯧꯔꯦ ꯀꯔꯤ ꯀꯩꯊꯦꯜ ꯐꯝꯃꯤꯁꯤꯡ ꯇꯪꯈꯥꯏꯌꯣ ꯍꯥꯏꯕ ꯌꯥꯔꯦ ꯁꯥꯔ ꯍꯥꯏꯀꯣ ꯑꯩ ꯇꯤꯝ ꯑꯃꯅꯤ ꯄꯨꯁꯜꯂꯒ ꯂꯣꯏ ꯇꯥꯟꯊꯣꯛꯔꯒꯦ ꯌꯣ ꯍꯣꯏ ꯊꯝꯃꯣ ꯊꯝꯃꯣ ꯉꯁꯥꯏꯒꯤꯗꯣ ꯃꯤꯉꯣꯟꯗ ꯍꯥꯏꯗꯣꯛꯀꯅꯨ aina muna ta ba Horey plano na narke. masak mena kunu khana od boli de ba jiba mali ne ye he munna yenga de mawi alu bu mali ne hai thana de on chopo yoro ꯁꯣꯞꯄ ꯅꯠꯇꯦ ꯁꯨꯝꯕꯅꯤ ꯍꯦ che 사전 지나자는 찍라고 비는 줍니다 ꯑꯦ ꯑꯩꯅ ꯁꯨꯝꯂꯝꯗ꯭ꯔꯕꯗꯤ ꯅꯪ ꯈꯨꯗꯩꯗꯨ ꯀꯔꯤ ꯋꯥ ꯂꯣꯛꯀꯞ ꯌꯧꯔꯣꯏꯗ꯭ꯔꯥ 에 마이 까나라 마sak 문 칸그라네 아이 제 파전 끼그라네 어 ꯐꯔꯦꯁꯦ ꯃꯁꯤ ꯋꯥꯁꯤ ꯇꯣꯛꯑꯁꯤ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯏꯕꯥꯅꯤ ꯋꯥ ꯑꯃꯇ ꯈꯟꯅꯁꯤꯕ 해마 이번이 와라 야 이 칸지 그리 칸지 아이노 ꯑꯗꯨꯗꯤꯅꯦ ꯁꯦ ꯂꯥꯏꯔꯤꯛꯁꯤꯒ ꯀꯣꯂꯣꯝꯁꯤꯒ 어ꯝꯇ 빠요ꯕ 그 라리가 꼴롱 거 빠이 거리기노 어ꯝꯇ 빠요ꯕ 그 아디디는 꼭함 좀 빠이 ꯍꯣꯏꯌꯦꯕ ꯂꯥꯏꯔꯤꯛꯇꯨꯗꯅꯦ 어 ꯄꯥꯈꯪ ꯑꯃꯅ ꯂꯩꯁꯥꯕꯤ ꯑꯃꯗ ꯅꯨꯡꯁꯤꯅ ꯍꯥꯏꯕ ꯋꯥꯍꯩ ꯄꯔꯦꯡ ꯑꯃꯅꯤ ꯈꯛꯇꯪꯈꯛ ꯏꯔꯣ 그리는 너 아이고 아이 hin가 뭐에 ꯑꯁ ꯊꯦꯡꯉꯕꯅꯤ ꯁꯤ 이러어봐 아이고 뭐에다 진짜 스카이 이러어 ꯊꯦꯡꯉꯕꯅꯦ 미 순간 뭐이다 이 굿까지 탁탁탁 니이다 이러어봐 따탄바 아 순간 뭐야 이 굿까지 ꯉꯥꯏꯈꯣ ꯅꯪ 이드링ꯉꯩꯗꯅꯦ
ꯅꯪꯅ ꯍꯥꯟꯅ ꯏꯒꯗꯕ ꯋꯥꯍꯩ ꯄꯔꯦꯡꯁꯤꯡꯗꯣ ꯍꯥꯟꯅ ꯅꯆꯤꯟꯗ ꯑꯝꯇ ꯍꯥꯏꯔꯛꯈꯣ ꯇꯥꯒꯦꯕ. ꯍꯩ ꯃꯃꯥ ꯇꯥꯝꯅꯤ ꯀꯔꯤꯒꯤ ꯇꯛꯏ? ꯁꯤ ꯍꯥꯏꯔꯛꯑꯣ ꯇꯥꯒꯦ. ꯆꯤꯟꯅ ꯍꯥꯟꯅ ꯍꯥꯏꯗꯧꯔꯤꯕ? ꯍꯥꯏꯔꯛꯑꯣꯕ. ꯑꯁ ꯁꯤ ꯐꯔꯦ ꯐꯔꯦ ꯍꯥꯏꯔꯒꯦ. ꯍꯥꯏꯔꯛꯑꯣꯅꯦ. ꯊꯦꯡꯂꯕ ꯑꯍꯤꯡꯒꯤ ꯊꯥꯕꯜꯒꯤ ꯏꯄꯣꯝ ꯃꯔꯛꯇ ꯑꯩꯅ ꯍꯣꯁꯇꯦꯜꯒꯤ ꯊꯣꯡꯅꯥꯎ ꯍꯥꯡꯇꯣꯛꯈꯤ. ꯅꯪꯅ ꯂꯣꯟꯁꯤꯟꯈꯤ. ꯂꯥꯟꯅ ꯈꯟꯅꯔꯤꯁꯤꯀꯣ? ꯄꯨꯛꯅꯤꯡꯒꯤ ꯑꯋꯥꯕꯁꯤꯅ ꯁꯛꯇꯝ ꯑꯣꯏꯅ ꯂꯥꯡꯗꯨꯅ ꯅꯨꯡꯁꯤꯕꯤ ꯅꯪꯒꯤ ꯅꯃꯥꯡꯗ ꯃꯨꯔꯇꯤ ꯑꯣꯏꯅ ꯂꯦꯞꯂꯕ ꯉꯝꯂꯝꯂꯕꯗꯤ ꯑꯩꯒꯤ ꯄꯨꯛꯅꯤꯡꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯄꯦꯟꯖꯒꯗꯕ ꯊꯃꯣꯏꯒꯤ ꯃꯦꯂꯩ. ꯆꯠꯂꯍꯦ. ꯀꯩꯗꯧꯔꯒꯦ? ꯀꯥꯏꯗ ꯃꯤ ꯂꯩꯅꯣ? ꯄꯥꯈꯪ ꯑꯃꯅ ꯂꯩꯁꯥꯕꯤ ꯑꯃꯗ ꯅꯨꯡꯁꯤꯅ ꯍꯥꯏꯌꯨ ꯍꯥꯏꯕ ꯋꯥꯍꯩ ꯅꯠꯇ꯭ꯔꯣ? ꯑꯗꯣ ꯃꯤ ꯂꯩ ꯄꯟꯕ ꯌꯥꯗꯦ, ꯃꯤ ꯂꯩ ꯄꯟꯒꯅꯣꯕ. ꯃꯤ ꯂꯩꯗꯣ ꯑꯩꯅ ꯌꯥꯝ ꯄꯟꯅꯤꯡꯉꯦ. ꯑꯗꯨ ꯇꯥꯊꯝꯕ, ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ. ꯅꯪ ꯀꯅꯥꯝ ꯍꯥꯏꯗꯣꯛꯀꯅꯨꯀꯣ. ꯍꯥꯏꯌꯣ ꯍꯥꯏꯌꯣ. ꯑꯩ ꯅꯪꯅ ꯋꯥ ꯍꯥꯏꯅꯤꯡꯉꯕꯅꯤ ꯈꯪꯉꯦ, ꯍꯥꯏꯔꯛꯑꯣ. ꯑꯗꯨꯕꯨꯔꯣ, ꯅꯍꯥꯟ ꯑꯩꯈꯣꯏꯒꯤ ꯑꯦꯝ ꯌꯨꯒꯤ ꯐꯪꯁꯟꯗ ꯂꯥꯛꯄ ꯗꯤꯁꯤꯄꯨꯔꯤꯗꯣ ꯈꯪꯉꯤꯗꯅ? ꯑꯗꯨ ꯀꯩꯗꯧꯔꯒꯦ? ꯑꯗꯨꯒꯤꯅꯦ ꯃꯄꯥꯕꯨꯡꯒ ꯑꯩꯈꯣꯏ ꯇꯁꯣꯛ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯩꯌꯦꯕ. ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯅꯣꯡꯉꯥꯟꯗꯣꯏ ꯅꯨꯃꯤꯠ ꯐꯥꯎꯕ ꯂꯥꯏꯔꯤꯛꯀꯤ ꯃꯅꯥꯛꯇ ꯂꯩꯕ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯑꯌꯤꯡꯕꯤꯗꯣ ꯈꯪꯉꯤꯗꯅ? ꯑꯗꯨ ꯈꯪꯉꯤ, ꯀꯩꯗꯧꯔꯒꯦ? ꯑꯌꯤꯡꯕꯤꯗꯣ ꯗꯤꯁꯤꯄꯨꯔꯤꯒꯤ ꯁ꯭ꯄꯤꯆ ꯊꯥꯔꯨꯕꯗꯒꯤꯅꯦ ꯂꯥꯏꯔꯤꯛꯀꯤ ꯂꯥꯏꯅꯥ ꯑꯗꯨꯝ ꯍꯦꯟꯖꯟꯈ꯭ꯔꯕ. ꯑꯣ, ꯗꯤꯁꯤꯄꯨꯔꯤꯗ ꯉꯥꯎꯕ ꯅꯠꯇꯕ ꯁ꯭ꯄꯤꯆꯇꯨꯗ ꯉꯥꯎꯔꯤꯕ? ꯁ꯭ꯄꯤꯆꯇꯨꯗ ꯉꯥꯎꯔꯤꯕ. ꯑꯣ. ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯁꯦ ꯇꯩꯕꯒꯤ ꯆꯠꯅꯄꯊꯥ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ. ꯑꯣ. ꯃꯥꯁꯤ ꯃꯤ ꯑꯣꯏꯔꯔꯣꯏ. ꯑꯗꯨꯅꯅꯦ ꯏꯕꯥꯅꯤ ꯆꯪꯗꯅ ꯗꯤꯁꯤꯄꯨꯔꯤ ꯃꯁꯛ ꯈꯪꯍꯟꯗꯅ ꯑꯌꯤꯡꯕꯗ ꯗꯤꯁꯤꯄꯨꯔꯤ ꯁꯨꯝ ꯁꯦꯝꯁꯦꯕ. ꯑꯁꯤꯔꯥ ꯅꯥꯇꯩ ꯆꯥꯗꯕ ꯁꯤ ꯅꯨꯄꯥ ꯃꯁꯥ ꯈꯪꯗꯅ ꯅꯨꯄꯤ ꯁꯦꯝꯁꯦ ꯍꯥꯏꯕꯁꯤꯕꯨ ꯍꯌꯦꯡ ꯐꯠꯇꯅ ꯇꯧꯊꯣꯛꯑꯒ ꯅꯥꯇꯩ ꯆꯥꯏꯗꯕ. ꯁꯤ ꯍꯌꯦꯡ ꯆꯩꯔꯥꯛꯈꯣꯠ ꯑꯃꯨꯛ ꯌꯧꯅꯤꯀꯣ. ꯑꯩ ꯉꯝꯃꯣꯏꯀꯣ. ꯁꯤ ꯃꯕꯨꯡ ꯌꯥꯝ ꯁꯥꯊꯤꯕ ꯑꯩ ꯉꯝꯃꯣꯏ. ꯃꯕꯨꯡ ꯌꯥꯝ ꯁꯥꯊꯤꯕꯗꯣ ꯑꯩꯈꯣꯏ ꯇꯥꯆꯧꯒ ꯂꯨꯅ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕꯅꯦꯕ. ꯑꯩ ꯐꯅꯕ ꯑꯗꯨꯝ ꯁꯤꯟꯒꯦ. ꯗꯤꯁꯤꯄꯨꯔꯤ ꯄꯣꯔꯩꯅ ꯄꯤꯔꯛꯄꯅꯤ ꯍꯥꯏꯔꯒ ꯑꯩꯅ ꯑꯌꯤꯡꯕꯗ ꯄꯤꯗꯧꯔꯤꯅꯦ. ꯑꯗꯨꯅꯦ ꯅꯪꯒꯤ ꯍꯧꯖꯤꯛꯀꯤ ꯒꯟꯖꯥ ꯊꯛꯄ ꯀꯕꯤ ꯃꯥꯟꯕ ꯋꯥꯍꯩ ꯋꯥꯇꯥꯗꯨ ꯏꯔꯛꯀꯅꯨ. ꯈꯔ ꯁ꯭ꯇꯦꯟꯗꯔ ꯂꯩꯕ ꯒꯠ ꯂꯩꯕ ꯈꯜꯂꯨ ꯏꯔꯣꯑꯣ. ꯊꯦꯡꯉꯦꯕ. ꯑꯩ ꯉꯝꯃꯣꯏꯕ. ꯑꯩꯒꯤ ꯍꯣꯝ ꯃꯦꯟ ꯃꯥꯟ ꯇꯥꯗ꯭ꯔꯤꯉꯩꯁꯤꯗ ꯑꯩ ꯉꯝꯃꯣꯏꯕ. ꯑꯩ ꯅꯉꯣꯟꯗꯒꯤ ꯀꯩꯝ ꯇꯧꯈ꯭ꯔꯦ. ꯅꯪ ꯀꯩꯝꯇ ꯈꯪꯖꯤꯜꯂꯦꯇ ꯁꯥꯔꯂꯤꯁꯤ ꯀꯩꯅꯣ? ꯑꯩ ꯁꯨꯡꯉꯝ ꯉꯝꯃꯣꯏ. ꯉꯥꯏꯈꯣ, ꯅꯪ ꯈꯜꯂꯤꯁꯤ ꯀꯩꯅꯣ? ꯑꯗꯨ ꯂꯨꯅ ꯆꯥꯅ ꯇꯤꯟꯅꯔꯤꯕꯤ, ꯆꯥꯔꯦ ꯆꯥꯃꯤꯟꯅꯔꯤꯕ, ꯀꯣꯏꯃꯤꯟꯅꯔꯤꯕ, ꯃꯤꯀꯨꯞ ꯑꯃꯇ ꯎꯗꯕꯗ ꯂꯩꯕ ꯉꯝꯗꯦ, ꯊꯋꯥꯏꯒ ꯍꯛꯆꯥꯡꯒꯅꯤ ꯍꯥꯏꯅꯔꯤꯕꯤ ꯑꯗꯨ ꯅꯨꯡꯁꯤꯕꯤ ꯅꯃꯥꯟꯅꯕꯤꯗꯨꯗ ꯅꯪꯅ ꯁꯥꯟꯅꯒꯦ ꯈꯜꯂꯤꯁꯤ ꯀꯔꯤꯒꯤꯅꯣ? ꯇꯥꯊꯝꯕ, ꯑꯩꯒꯤꯁꯤ ꯃꯉꯣꯟꯗ ꯁꯥꯟꯅꯒꯦ ꯈꯟꯕ ꯅꯠꯇꯤꯌꯦ. ꯑꯩ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯒꯤꯅꯤ. ꯅꯪ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯅꯣꯡꯉꯥꯟꯗꯣꯏ ꯅꯨꯃꯤꯠ ꯇꯥꯎ ꯐꯥꯎꯕ ꯂꯥꯏꯔꯤꯛꯀꯤ ꯃꯅꯥꯛꯇꯗ ꯂꯩꯕ, ꯀꯅꯥꯃꯠꯇ ꯂꯣꯏꯅꯅꯤꯡꯗꯕ, ꯀꯅꯥꯃꯠꯇꯒ ꯇꯤꯟꯅꯅꯤꯡꯗꯕ. ꯇꯥꯊꯝꯕ, ꯑꯦꯀꯥꯗꯃꯤꯛ ꯀꯦꯔꯤꯌꯔꯗ ꯐꯔꯕꯁꯨ ꯁꯣꯁꯤꯌꯦꯜ ꯒꯦꯗꯔꯤꯡ ꯌꯥꯎꯗ꯭ꯔꯕꯗꯤ ꯃꯤꯁ ꯅꯨꯄꯤꯗꯣ ꯅꯨꯄꯥꯗꯣ ꯃꯤ ꯑꯣꯏꯕ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏꯗꯕꯅꯤ. ꯃꯔꯝ ꯑꯗꯨꯅ ꯏꯕꯥꯅꯤ ꯆꯪꯗ꯭ꯔ ꯗꯤꯁꯤꯄꯨꯔꯤ ꯁꯞꯇ ꯁꯦꯝꯁꯦ ꯍꯥꯏꯕ. ꯅꯍꯥꯟꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯨꯗꯁꯨ ꯑꯩꯅ ꯏꯁꯩ ꯁꯛꯇꯕ ꯌꯥꯔꯣꯏ, ꯅꯪ ꯖꯒꯣꯏ ꯁꯥꯗꯕ ꯌꯥꯔꯣꯏꯅ ꯅꯝꯗꯅ ꯏꯁꯩ ꯁꯛꯂꯤꯗꯣ. ꯍꯣꯏ, ꯏꯁꯩ ꯁꯛꯏꯅꯦ ꯃꯥ. ꯑꯗꯨꯕꯨꯗꯤ ꯈꯪꯉꯦꯕ. ꯑꯗꯨ ꯑꯩ ꯉꯝꯃꯣꯏ. ꯑꯩ ꯁꯨꯡꯉꯝ ꯉꯝꯃꯣꯏꯀോ. ꯑꯣ, ꯅꯪ ꯉꯝꯃꯔꯣꯏ? ꯉꯝꯃꯣꯏꯕ. ꯅꯪ ꯇꯁꯦꯡꯅ ꯉꯝꯃꯔꯣꯏ? ꯑꯁ, ꯅꯪ ꯁꯥꯎꯕ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏ. ꯅꯪ ꯏꯔꯔꯣꯏꯀꯣ? ꯁꯨꯡꯉꯝ ꯉꯝꯃꯔꯣꯏ. ꯌꯥꯔꯦ ꯄꯤꯔꯣ. ꯌꯥꯔꯦ ꯄꯤꯔꯣꯕ. ꯅꯪꯅ ꯍꯥꯏꯔꯒꯕꯨ ꯑꯩꯅ ꯌꯥꯗꯦ ꯍꯥꯏꯕ? ꯑꯗꯨ ꯈꯔ ꯊꯨꯅ. ꯌꯥꯔꯦ, ꯏꯔꯒꯦ. ꯄꯥꯈꯪ ꯑꯃꯅ ꯅꯨꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯩꯁꯥꯕꯤ ꯑꯃꯗ ꯍꯥꯏꯕ ꯋꯥꯍꯩ ꯅꯠꯇ꯭ꯔꯣ? ꯈꯔ ꯐꯖꯕ ꯋꯥꯍꯩ ꯋꯥꯇꯥ ꯈꯜꯂꯨꯀꯣ. ꯑꯃꯝꯕꯗ ꯆꯠꯂꯝꯕ ꯑꯩꯁꯦ ꯑꯔꯪꯕ ꯃꯉꯥꯜ ꯑꯃ ꯎꯔꯨꯔꯦ. ꯄꯨꯛꯅꯤꯡ ꯑꯁꯤ ꯀꯌꯥꯗ ꯂꯥꯡꯇꯛꯅꯔꯤꯕ ꯇꯥꯏꯕꯪꯒꯤ ꯅꯤꯡꯊꯤꯕ ꯈꯪꯂꯛꯄꯗ ꯄꯣꯏꯔꯩ. ꯇꯥꯊꯝꯕ, ꯎꯏ ꯃꯈꯨꯠ ꯃꯁꯛ ꯀꯩꯅꯣ? ꯑꯃꯒ. ꯅꯨꯡꯁꯤꯕꯅꯣ. ꯃꯁꯤꯕꯨ ꯀꯔꯝ ꯀꯥꯟꯗ ꯀꯣꯏ ꯐꯪꯗꯣꯏꯅꯣ? ꯑꯦꯔꯥ ꯅꯤꯄꯥꯅ ꯅꯪꯅ ꯀꯣꯏꯒꯦꯗ. ꯏꯀꯥꯏꯒꯤ ꯄꯨꯝꯕ ꯊꯥꯗꯣꯛꯂꯒ ꯄꯨꯛꯅꯤꯡꯒꯤ ꯋꯥꯁꯤꯕꯨ ꯍꯦꯛꯇ ꯐꯣꯡꯗꯣꯛꯂꯁꯤꯔꯅꯦ. ꯀꯔꯤꯒꯨꯝꯕ ꯑꯊꯤꯕ ꯋꯥꯍꯩꯅ ꯆꯩꯔꯛꯂꯒꯅ ꯀꯝꯗꯧꯕ? ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯒꯅꯤ ꯈꯜꯂꯤꯕ ꯋꯥꯕꯁꯤꯒ ꯍꯣꯡꯗꯣꯛꯇꯅ ꯂꯩꯔꯤꯕ ꯄꯨꯛꯅꯤꯡꯒꯤ ꯋꯥꯕꯁꯤ ꯀꯔꯝꯕꯅ ꯍꯦꯜꯂꯤ? ꯑꯩꯒꯤ ꯄꯨꯛꯅꯤꯡꯒꯤ ꯂꯥꯡꯇꯛꯅꯕꯁꯤꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯅ ꯂꯧꯁꯤꯟꯗꯨꯅ ꯊꯝꯕ ꯉꯝꯈꯤꯅꯤ? ꯂꯣꯌꯨꯝꯕ, ꯀꯔꯤ ꯅꯥꯟꯊꯣꯛꯈꯤꯗꯧꯔꯒꯦ? ꯍꯥꯖꯤꯟ ꯄꯨꯟꯁꯤꯜꯂꯒ ꯊꯝꯂꯤꯗꯨꯕꯨ ꯀꯔꯤꯅꯣ ꯃꯤ ꯂꯣꯌꯨꯝꯕ? ꯑꯍꯤꯡꯕꯤꯌꯥ, ꯀꯗꯣꯝꯗꯒꯤꯅꯣ? ꯀꯥꯏ ꯆꯠꯂꯤꯅꯣ? ꯑꯩꯕꯨꯗꯤ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯂꯥꯏꯔꯤꯛ ꯑꯃ ꯌꯦꯡꯉꯨꯕꯅꯦ. ꯑꯣ. ꯑꯗꯣ ꯑꯆꯤꯛꯄꯁꯤꯗ ꯀꯔꯤ ꯈꯜꯂꯝꯃꯤꯅꯣ? ꯍꯩꯃꯥ, ꯆꯠꯂꯁꯤ ꯂꯥꯎꯗꯅ. ꯀꯔꯤ ꯑꯁꯤꯟꯕ ꯂꯩꯍꯧꯒꯦ?
ꯑꯁꯤꯟꯕꯕꯨꯗꯤ ꯊꯣꯏꯗꯣꯛꯄ ꯂꯩꯍꯧꯗꯦꯗ ꯑꯗꯨꯗꯤ ꯃꯍꯧꯁꯥꯒꯤ ꯐꯖꯕꯁꯤꯡ ꯑꯁꯤ ꯉꯥꯏꯍꯥꯛ ꯁꯨꯝ ꯌꯦꯡꯃꯤꯟꯅꯈꯤꯁꯤꯗꯅ ꯂꯣꯌꯨꯝꯕ ꯅꯪꯁꯦ ꯃꯍꯧꯁꯥꯒ ꯑꯁꯤꯛꯄꯒꯗꯤ ꯌꯥꯝ ꯉꯧꯒꯜꯂꯦ ꯌꯥꯔꯣꯏꯀꯣ ꯅꯪ ꯑꯍꯤꯡꯕꯤ ꯂꯥꯞꯇꯛꯅ ꯎꯔꯤꯕ ꯍꯩꯕꯣꯛꯁꯤꯡꯁꯦ ꯅꯨꯡꯁꯤꯗ꯭ꯔꯥ ꯉꯁꯤꯁꯨ ꯑꯩ ꯍꯤꯡꯂꯤ ꯍꯥꯏꯅ ꯂꯦꯞꯂꯤꯕꯁꯦ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯗꯣꯛꯇꯔ ꯀꯃꯜꯅ ꯃꯐꯝ ꯑꯁꯤꯕꯨ ꯀꯌꯥꯗ ꯅꯨꯡꯁꯤꯖꯈꯤꯕ ꯅꯪꯗꯤ ꯀꯦꯃꯤꯁꯇ꯭ꯔꯤꯒꯤ ꯁꯥꯇ꯭ꯔ ꯑꯣꯏꯖꯔꯕꯁꯨ ꯁꯩꯇꯗ ꯈꯔ ꯉꯥꯎꯗꯥꯏꯅꯦ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯃꯥꯙꯕꯤꯒꯤ ꯀꯠꯊꯣꯛꯄ ꯃꯔꯨꯞꯀꯤ ꯇꯦꯡꯕꯥꯡ ꯍꯩꯕꯣꯛꯁꯤꯡꯒꯤ ꯐꯖꯕ ꯔꯥꯁ ꯃꯟꯗꯜꯒꯤ ꯅꯤꯡꯊꯤꯖꯕ ꯗꯣꯛꯇꯔ ꯀꯃꯜꯗꯤ ꯆꯠꯈ꯭ꯔꯦ ꯃꯍꯥꯛꯅ ꯊꯝꯕꯤꯔꯝꯕ ꯈꯨꯗꯣꯜꯁꯤꯡ ꯑꯁꯤꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯊꯃꯣꯏꯅꯨꯡꯗ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯂꯦꯡꯗꯅ ꯂꯩꯍꯧꯔꯅꯤꯀꯣ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯟꯒꯤ ꯋꯥꯔꯤꯗꯁꯨ ꯈꯝꯕ ꯊꯣꯏꯕꯤꯒꯤ ꯋꯥꯔꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯁꯇꯤ ꯈꯣꯡꯅꯥꯡꯒꯤ ꯋꯥꯔꯤ ꯂꯤꯟꯊꯣꯏ ꯉꯝꯕꯤꯒꯤ ꯋꯥꯔꯤ ꯃꯇꯝ ꯆꯨꯞꯄꯒꯤꯅꯦ ꯀꯅꯥꯅ ꯃꯤꯔꯥꯏꯕ ꯌꯥꯒꯗꯒꯦꯅꯦ ꯅꯨꯡꯁꯤꯔꯕ ꯋꯥꯔꯤ ꯀꯌꯥ ꯑꯃꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯊꯃꯣꯏꯅꯨꯡꯗ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯂꯦꯡꯗꯅ ꯂꯩꯍꯧꯔꯒꯅꯤ ꯑꯗꯨꯕꯨ ꯀꯩꯗꯧꯔꯕ ꯍꯥ ꯑꯗꯨꯕꯨ ꯀꯩꯗꯧꯔꯕ ꯂꯩꯃꯤꯟꯅꯔꯝꯕ ꯑꯩꯈꯣꯏꯗꯤ ꯅꯣꯡꯃ ꯀꯥꯏꯅꯈꯤꯅꯤ ꯅꯤꯡꯁꯤꯡꯕꯒꯤ ꯋꯥꯡꯃꯗ ꯂꯩꯅꯈꯤꯅꯤꯀꯣ ꯍꯣꯏ ꯏꯕꯨꯡꯉꯣ ꯅꯈꯣꯏꯅ ꯀꯥꯎꯈ꯭ꯔꯕꯁꯨꯅꯦ ꯑꯩꯗꯤ ꯀꯥꯎꯕꯤꯔꯣꯏ ꯃꯔꯨꯞ ꯃꯄꯥꯡꯗꯒꯤ ꯍꯦꯟꯕ ꯂꯟꯕꯨ ꯀꯗꯥꯏꯗ ꯐꯪꯂꯨꯒꯗꯒꯦ ꯃꯔꯨꯞ ꯃꯄꯥꯡ ꯃꯔꯨꯞ ꯃꯄꯥꯡ ꯍꯥꯏꯕꯁꯤꯗꯤ ꯄꯨꯟꯁꯤꯒꯤ ꯂꯦꯡꯗ꯭ꯔꯕ ꯂꯟꯅꯤ ꯑꯗꯨꯒ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯅ ꯃꯤꯑꯣꯏ ꯈꯔ ꯈꯛꯇꯒꯤꯅꯤ ꯃꯁꯥ ꯈꯛꯇꯒꯤꯅꯤꯗ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯕꯗꯤ ꯅꯨꯡꯁꯤꯕꯁꯨ ꯈꯪꯐꯝ ꯊꯣꯛꯇ꯭ꯔꯣ ꯃꯗꯨꯁꯨ ꯃꯤꯑꯣꯏꯕꯗ ꯄꯤꯕꯤꯕ ꯏꯁꯣꯔꯒꯤ ꯈꯨꯗꯣꯜ ꯑꯃꯅꯤ ꯑꯁꯦꯡꯕꯅꯤ ꯑꯦꯝꯕꯤ ꯈꯪꯗꯦ ꯑꯩꯁꯨ ꯁꯤ ꯌꯧꯅ ꯁꯦꯔꯤꯌꯁ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯅꯣꯡꯃꯗ ꯈꯜꯂꯨꯗꯦ ꯐꯔꯦ ꯐꯣꯡꯗꯣꯛꯇꯅ ꯂꯩꯕ ꯄꯨꯛꯅꯤꯡꯒꯤ ꯑꯋꯥꯕꯗꯤ ꯉꯥꯡꯊꯣꯛꯂꯒ ꯈꯔ ꯌꯥꯡꯉꯤ ꯍꯥꯏꯅꯩ ꯑꯩꯁꯨ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯂꯩꯕ ꯑꯋꯥꯕꯁꯦ ꯉꯥꯡꯊꯣꯛꯂꯒ ꯈꯔ ꯌꯥꯡꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯒꯦ ꯀꯩꯅꯣ ꯍꯥꯏꯔꯣ ꯅꯪ ꯑꯩꯕꯨꯗꯤ ꯂꯥꯟꯅ ꯂꯧꯒꯅꯨ ꯑꯩ ꯅꯣꯏꯗꯤ ꯁꯥꯏ ꯇꯨꯃꯤꯟꯅ ꯀꯩ ꯀꯨꯂꯣꯜꯒ ꯂꯩꯔꯤꯕ ꯑꯩꯅꯗꯤ ꯀꯥꯇꯤꯟ ꯑꯃꯨꯛ ꯆꯪ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯑꯃꯨꯛ ꯆꯠꯄꯩ ꯊꯤꯔꯨꯔꯤ ꯅꯣꯏꯌꯨꯝꯕ ꯑꯩꯈꯣꯏ ꯑꯏꯪꯕꯤꯁꯦ ꯍꯟꯗꯛꯇꯤ ꯏꯪꯉꯣꯏꯗꯣꯔꯤꯕ ꯀꯩꯅꯣꯝ ꯇꯧꯏꯀꯣ ꯑꯩꯉꯣꯟꯗ ꯇꯧꯔꯒ ꯍꯥꯏꯗꯨꯕꯣ ꯅꯠꯇꯦ ꯀꯔꯤꯒꯤꯅꯦꯕ ꯊꯤꯔꯨꯔꯤꯕꯣ ꯍꯣꯏ ꯏꯕꯦꯝꯃ ꯏꯁꯩ ꯑꯃꯈꯛꯇꯪ ꯁꯛꯄꯗ ꯗꯤꯁꯤ ꯐꯥꯎ ꯉꯥꯎꯔꯁꯤꯅꯗꯤ ꯏꯁꯩ ꯇꯔꯥ ꯁꯛꯑꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯅꯤꯁꯇꯔ ꯃꯈꯩꯅ ꯑꯩꯈꯣꯏ ꯁꯨꯃꯥꯡꯗ ꯂꯣꯏ ꯐꯨꯅꯕ꯭ꯔꯥ ꯀꯅꯥ ꯈꯪꯉꯣ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯉꯔꯥꯡꯗꯣ ꯗꯤꯁꯤ ꯄꯣꯏꯔꯩꯗꯣ ꯑꯩꯒ ꯊꯦꯡꯅꯩꯌꯦ ꯃꯥꯅ ꯌꯨꯕꯗ ꯍꯔꯥꯎꯕꯁꯤꯗꯤ ꯏꯕꯦꯝꯃ ꯅꯪꯕꯨ ꯃꯥꯅ ꯊꯥꯒꯠꯄꯁꯤꯗꯤ ꯑꯁ ꯌꯥꯝ ꯏꯪ ꯇꯞꯄꯤ ꯌꯥꯝ ꯆꯪꯈꯣꯜꯂꯤ ꯌꯥꯝ ꯐꯖꯩ ꯃꯥꯅ ꯁꯛꯇꯣꯔꯛꯄ ꯏꯁꯩꯗꯨꯒ ꯌꯥꯝ ꯆꯥꯅꯩ ꯈꯪꯅꯅꯤꯡꯉꯤ ꯀꯥꯏꯅ ꯏꯕꯦꯝꯃ ꯑꯁ ꯅꯪꯕꯨ ꯊꯥꯒꯠꯄꯁꯤ ꯊꯥꯒꯠꯄ ꯌꯥꯕ ꯊꯥꯒꯠꯂꯒꯅꯦ ꯃꯥꯒꯤ ꯒꯥꯔꯤꯗꯒꯤ ꯇꯨ ꯂꯥꯏꯔꯤꯛ ꯑꯃ ꯁꯠ ꯂꯧꯊꯣꯛꯑꯒꯅꯦ ꯅꯉꯣꯟꯗ ꯄꯤꯕꯤꯌꯨ ꯄꯤꯔꯛꯏꯕ ꯁꯦ ꯄꯥꯏꯁꯜꯂꯨꯁꯦ ꯁꯦ ꯄꯥꯏꯁꯜꯂꯨ ꯏꯕꯦꯝꯃ ꯅꯨꯡꯁꯤꯅꯕ ꯑꯍꯥꯟꯕ ꯍꯧꯕꯁꯤꯗꯤꯅꯦ ꯌꯥꯝ ꯏꯀꯥꯏꯒꯜꯂꯦ ꯍꯥꯏꯅꯕꯅꯤ ꯀꯥꯏꯔꯨꯅꯨ ꯄꯥꯏꯁꯜꯂꯨꯁꯦ ꯄꯥꯏꯁꯜꯂꯣꯕ ꯄꯥꯏꯁꯜꯂꯨꯁꯦ ꯉꯥꯏꯈꯣꯅꯦ ꯅꯪꯒꯤ ꯂꯥꯏꯔꯤꯛꯁꯤꯕꯨ ꯀꯌా ꯄꯤꯔꯒ ꯂꯩꯔꯨꯔꯤꯅꯣ ꯍꯣꯏ ꯏꯕꯦꯝꯃ ꯅꯪꯅ ꯌꯥꯝ ꯊꯥꯖꯗ꯭ꯔꯒꯅꯦ ꯂꯥꯏꯔꯤꯛ ꯃꯅꯨꯡꯗꯨꯗ ꯀꯩ ꯀꯩꯅꯣ ꯌꯥꯝ ꯏꯈꯤꯅ ꯍꯥꯏꯔꯛꯄꯅꯤ ꯅꯪꯒꯤ ꯀꯥꯗ ꯆꯪꯉ ꯄꯥꯖꯔꯨꯔꯣ ꯉꯔꯥꯡꯅ ꯄꯤꯕꯤꯕ ꯌꯥꯔꯕꯅꯤ ꯏꯕꯦꯝꯃ ꯈꯨꯗꯤ ꯂꯥꯏꯔꯤꯛ ꯐꯕꯤꯅꯤꯅ ꯂꯥꯏꯔꯤꯛ ꯃꯅꯥꯛꯇ ꯍꯦꯟꯇꯣꯛꯇꯦꯗꯣ ꯌꯦꯠꯄꯤꯅꯤꯡꯗ꯭ꯔꯕ ꯑꯩꯡꯕꯤ ꯃꯇꯤꯛ ꯆꯥꯔꯕ ꯃꯤꯅ ꯏꯀꯥꯏ ꯈꯨꯝꯅꯔꯕ ꯃꯤꯁꯛ ꯑꯃꯅ ꯄꯨꯛꯅꯤꯡꯒꯤ ꯋꯥ ꯏꯪꯒꯤꯠ ꯑꯣꯏꯅ ꯍꯥꯏꯔꯛꯄꯗꯤ ꯍꯔꯥꯎ ꯍꯔꯥꯎ ꯑꯣꯛꯄꯤꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯑꯗꯨꯅꯦꯕ ꯉꯥꯏꯈꯣꯅꯦ ꯅꯪꯒꯤ ꯃꯤ ꯁꯥꯟꯅꯕꯤꯗꯨ ꯑꯩꯉꯣꯟꯗ ꯃꯍꯧꯔꯛꯏꯔꯥ ꯍꯩꯃꯥ ꯅꯪ ꯌꯥꯝ ꯊꯥꯖꯗ꯭ꯔꯕꯣ ꯑꯗꯨ ꯄꯤꯔꯣ ꯂꯥꯏꯔꯤꯛ ꯄꯤꯊꯣꯛꯈ꯭ꯔꯒꯦ ꯄꯤꯔꯣ ꯉꯥꯏꯈꯣꯕ ꯅꯪꯅ ꯐꯥꯒꯤ ꯇꯧꯔꯒ ꯉꯝꯁꯨ ꯉꯝꯃꯣꯏꯗꯕꯗ ꯍꯣꯏ ꯏꯕꯦꯝꯃ ꯂꯣꯜꯂꯅꯣ ꯅ ꯊꯃꯣꯏ ꯃꯅꯨꯡꯗ ꯂꯣꯜꯂꯕꯁꯨ ꯃꯥꯏꯊꯣꯡꯗꯨꯗ ꯃꯃꯤ ꯇꯥꯔꯦ ꯑꯇꯝꯕ ꯂꯥꯏꯔꯤꯛ ꯅꯠꯇꯕ ꯇꯝꯗꯕ ꯂꯥꯏꯔꯤꯛ ꯈꯔꯁꯨ ꯄꯥꯕ ꯇꯝꯃꯨ ꯑꯍꯤꯡꯕꯤ ꯑꯃꯝꯕꯗ ꯆꯠꯂꯕ ꯑꯩꯁꯦ ꯑꯔꯪꯕ ꯃꯉꯥꯜ ꯑꯃ ꯎꯔꯨꯔꯦ ꯄꯨꯛꯅꯤꯡ ꯑꯁꯤ ꯀꯌꯥꯗ ꯂꯥꯡꯇꯛꯅꯔꯤꯕ ꯑꯋꯥꯡꯒꯤ ꯅꯤꯡꯊꯤꯕ ꯃꯁꯛ ꯈꯪꯂꯛꯄꯗ ꯄꯣꯏꯔꯩ ꯂꯝꯕꯣꯏꯕꯁꯤꯗꯤ ꯁꯅꯥ ꯈꯨꯜꯂꯕꯗꯤ ꯃꯁꯝ ꯅꯥꯟꯊꯩꯗꯣ ꯍꯦꯛ ꯆꯨꯝꯃꯤꯗꯅ ꯑꯁ ꯑꯩꯈꯣꯏꯗꯗꯅꯤꯅꯦ ꯑꯁꯨꯝꯕꯁꯦ ꯍꯦꯛ ꯊꯣꯛꯇꯕ पाखंग अरीबन मसम मने रोम संग हप्ता अम संग हे लाकुम तौ कमांदो नि सि मनुंग दि मंगक फुंदोगा मिंगे हंगंगुम तौ का मनुंग दे लाइक पारग लेब नुपीना का मनुंग दे लाइक पारग लेब नुपागा खंगनै लंबी द सकन बि नुपीना लंबी द सकन बि नुपा द सेंगली द सुंग्रेदा मेरे अशु सलमर ngai kholo yumba hai swai bani khoi ing bi se di si poirei urubadigi magi wakhal sei dau au da no i ko yam bhai mahak matam supada
ꯂꯥꯏꯕꯛ ꯐꯕꯤꯗ ꯑꯣꯏꯁꯅꯨ ꯑꯗꯨꯅꯦꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅꯅꯦ ꯃꯥꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯌꯥꯏꯐꯅꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯇ ꯍꯣꯠꯅꯁꯤꯕ ꯃꯔꯨꯞ ꯑꯃ ꯑꯣꯏꯅꯀꯣ ꯃꯥꯅꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯃꯔꯨꯞꯅꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯃꯔꯨꯞ ꯃꯄꯥꯡ ꯉꯥꯛꯇꯅꯤ ꯅꯌꯨꯝꯕ ꯅꯪ ꯀꯩꯗꯧꯔꯦ ꯍꯥ ꯅꯪ ꯀꯩꯗꯧꯔꯒꯦꯕ ꯀꯩꯁꯨ ꯇꯧꯗꯦꯗ ꯅꯨꯡꯁꯥ ꯁꯥꯅ ꯁꯥꯅ ꯅꯣꯡꯂꯩ ꯈꯤꯛꯂꯛꯄ ꯇꯔꯨ ꯇꯔꯨꯕ ꯑꯇꯤꯌꯥꯒꯤ ꯃꯁꯤ ꯑꯃꯗ ꯅꯣꯡꯊꯥꯡ ꯀꯨꯞꯂꯛꯄ ꯑꯉꯛꯄ ꯅꯠꯇꯦ ꯇꯥꯏꯕꯪꯒꯤ ꯆꯠꯅꯕꯤꯅꯤꯀꯣ ꯁꯤꯗꯤ ꯑꯩꯁꯨ ꯆꯠꯂꯧꯔꯒꯦ ꯑꯩ ꯏꯁꯥꯁꯦ ꯀꯩꯅꯣꯝ ꯇꯧꯁꯤꯜꯂꯦ ꯍꯟꯗꯛꯀꯤ ꯊꯥꯁꯦ ꯃꯤ ꯉꯥꯎꯅꯕ ꯊꯥ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯩ ꯆꯠꯂꯦ ꯂꯩꯔꯝꯕ ꯅꯪꯗꯤ ꯋꯥꯁꯣ ꯅꯪꯗꯤ ꯄꯥꯡꯗꯕꯅꯦ ꯅꯪꯗꯤ ꯅꯤꯉꯝꯗꯕꯅꯦ ꯅꯤꯉꯝꯗꯕ ꯅꯪꯒꯤ ꯊꯃꯣꯏꯗ ꯀꯔꯤꯒꯤ ꯅꯨꯡꯁꯤꯕ ꯐꯥꯎꯔꯦ ꯀꯔꯤꯒꯤ ꯑꯌꯦꯠꯄ ꯄꯤꯅꯤꯡꯉꯨꯔꯦ ꯐꯣꯡꯗꯣꯛꯂꯅꯤ ꯃꯥꯒꯤ ꯃꯐꯝꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯤꯗꯤ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯑꯗꯨꯃꯛ ꯊꯝꯒꯅꯤ Lama buka lengan ke yari anu wari sasano. Maida koi mahiroi sasa sasa koi yang sim kum se. Maida ki thong dom hai thong pakai koi yang sim baca paksa lep se. Mayam di khanum na bayai. Aiki labar bulan ki mau putne khame. Lo samjhe lo. Ai koi chang se lo. Ho se. Kamu saksi mayam khunde lagi rang oleh sinang lah. Oh, irang thiba tanaro. Hei, चलो सिमांग में लेवे का इससे पकड़ो Oh, चलो sir. Ai thamba ne thamba. ओए थंबाल हो गए वो थमचीर हो गए यो इधर सकला दे थार फुटी थाबा चलो Sir ai bu kau bi bro. नसी लमन घूमदारे चलो इमाम खाओ चलो Era sir. Hakum nyum mai cha kharaga. Kumsi sing hai jen bahu dera. ओ ना इधर फसना है ऐसे नंगे यारों Oh, sir ki gari sida sikka tab siya mi ya. ये पकड़ो दी कागज आपने Oh, ka. Oh, tamo. Tamo kam nu. Tamo ai bu tamo. ओए नंगे फोन तो लोगों तो पेन तो रोने Tamo nu ai tra kana nu ai tamo. मुश्किल Ha, khang de tamo na na usi. Master sida loisan ge kan mane karam sahi de loi do na hai bang de tamo. Sai tamo ji usi ESP hoina. Impal whiskey ESP hoina. Oh, oh, hoi tamo. Ah, para kanu nam thi. Som he tamo. Ah, kai karam ta. Ah. Oh, ai usi lari mukoi phe tamo. Oh, ai tamo da hai jan ningra ba. Nuai gitu. Keno ni, aina su noma tamo da hai phe hai ki ba. Koi keno do. Aina noma commando mai ga mukha. asik kali juga kalau ini model bangun tuh nggak bisa asik kalau Waru biya di tamo ni ngakang lai lau jere tamo. Thank you tham jere tamo. Mari. Direct shower sal unu pari. La. kau itu Ai yes pi unu de lo. tambahan nang sini deh ini nang nggak tahu yang ini cuma sumpah gitu kan dah nggak bisa sama nasi kan Sabi. 따르구나 타나 파리로 Kano nang khalija. Ai shom cha khiji kana hai. Na nai tung koi ninir ji kai gino. 까리야 Ah wari ki wani da. Na nai pam jai nung si jai khang ba kui re khang ba bi ma. 예 타나 매암스는 볼리본 톰록 톰비기 따래 간비루르게 라가 능 밤들에 라이브 칼루르본 낭나 Khang ye ke do ke na bung ni da ning yu chi ma no dong thong do. Ai de shau bi dong sin na te. 까리야 하우스다 까리바 합담다나 삼만이랑 상반능시 아이는 능시더리바 Ye. Che ho bai sang ma ne. Che ho de gu sang ga do. 예 무시디바 Se. Chi ma sang bra. Ai khale. Ha ba. Ai loi khang ja ne. Nang ina thamoi da. Nang wakhal na khalli ba ningi ba do. Eh. Jimban na thak thong do. Is. Ai na lepi.
masih 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 pai ngasi nang khang idana sa ha kai ma tu kai pasangwan oi silobi adu bane masih imang dam tenai khayo yes me karigi puja yurada bala bujana no mari sarlo re kai do yani silo bam tenai thalo yani base nadi ai se khara ta bai tu tu kai do ga hasibu yani am ta lom se phu nadi base sing yo pham nadi segi na tar de kari gya khangre ai se khara ta bai tu tu matam jina ne phangman da basidane adu ga sigi tanja na su na thu ning ba kari matang ina mano pathare isna khangre mele noma mele bu urubu numitu dagi ai de adum ai kai hai khara khangre mele nungsi ga bai wa 빠르게 폭로 부승함다 봐. 폭로 돌아가 뭐 타모에 뭐 까인 미런 거더라 나. 밀레 스와이드 숨 강나 어디 야로 버리다. 사 이 미기 타모이 투가이버디 ngam자로 있고 미기 빨리버 타모이 시디네 아마 극당니 아두보 아이 미기 서루 파부도 투디액 방암니 하자이 해 nungsi ba saru yo ra em sẽ là cái gì? Nung một program thằng cái. Ai sẽ là? 시스템 덤니 가비랑 풍업디에 ka naram ma tu ina ro na 따탄바 까리기노 나는 루마스나 상천 진짜시 까리기노 봐 까리기노 봐 ai nang khali ai loi khang ni ne ai loi khang ni ne ha ba ai loi khang ni aning ba dam aning ba hairo kai dor ge 하이쇼 하베네 따탄바 마사디 이바는지 파기 그 뻥앙 앙나리 마시디 이바네 와암다 칸네시바 adu ibani gi woi sa se ba yang ko than ro si kan de ba nang thamoi de khali loi khang ni nang kai ching no nang gi dam tai lei aseng mane ai chung chau chau roi nang phong dro ga nang gi dam tai phai chat phai li pi hairo 아이나 따탄바나 앙기바 하이키바 마얌도 nang phagi dor me khang me 따탄바누 파비유 부비유 간 하이키바 마얌도 nang na phagi dor mi khang ba man sing de fubu ga moi ba wari yam lei ba ai har sin amu ko sari nang gi dam ne thamba lai na phai chat phai li pi hayo 까리기노 홍도레 ha lu do re 따탄바 그도르게 nuôi dạy phun pa lo ai phi ô bốc gì 깜다위 아니 심어서 힉타레 셀크레드나 모이는 칼리부 메일에 인고도 따라했더라이는 산업은 없니가 현절리게 칼리 아디시부 다 뿌리를 줘 마니네 마지스가 맞아요 마십대 맞는 내 이게 것이 산에게 용고 마세요 내가 타게 라라라 Mele, 나 뿌리야 나 까돔덕이니 다 타지잖아 nang lai bo sangi ni ne. 어 Alwe sum la mani da. Lore hoje pure halani. 에 아이디 까우위 Kele ge ne. 나한기 라이릭도 아잉미데 삐 Ayin ge di nang gi ya, I'm your best friend. Hoi, hoi, Oh. Hai hai. 마나 하라우자버시디 잉박 ෑම් 농아이 아도 다뿌리 마나 하이버네 다뿌리가 사카사카 우나라가 다뿌리데기 노레스 카르수 롱닝니 다뿌리기 와리 사가다버시 얌레이나 하이도네 떨레이 Koi no hai shi. Ai ngone knowledge long ni hai ba. 다뿌리디 노레스 로고도 얌레이나 하이레리 후직다 하이레르머니 아도 거rum자 카르자노 Mele. Kai no idea ma ga jong ka ji wari ju sana de. Kai no ma na ngone knowledge long ni hai shi. 콩디 아이게 우나버 그딩이네 다뿌리감 또 우나할로 아이 몽어디 노레스 로고도벨레이 마가 와리 사가다벨레이 시드니 아도 아이 암따 그렇게 능 노레스 때 비비라 먹고 Oi, pare nang na hai ne ne kang ko lo ko. Ai chang lo. aduh, di sana lagi kuah. Nang. La 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 Sir. la la la
ꯅꯨꯡꯉꯥꯏꯕꯤꯔꯤꯀꯣ ꯅꯨꯡꯉꯥꯏꯖꯔꯤ ꯑꯩꯗꯤ ꯌꯥꯝ ꯍꯦꯟꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯃꯤꯁꯨ ꯅꯠꯇꯦ ꯑꯩꯉꯣꯟꯗꯒꯤ ꯅꯣꯂꯦꯖ ꯂꯧꯕꯤꯒꯅꯤ ꯍꯥꯏꯁꯤꯕꯨ ꯀꯔꯤ ꯅꯣꯂꯦꯖ ꯑꯣꯏꯕꯤꯔꯕꯅꯣ ꯀꯗꯥꯏꯗ ꯅꯣꯂꯦꯖꯅꯣ ꯍꯥꯏꯁꯤꯕꯣ ꯍꯣꯏ ꯍꯣꯏ ꯑꯣ ꯂꯥꯏꯔꯤꯛꯇꯣ ꯁꯥꯔꯅ ꯄꯤꯕꯤꯔꯛꯄ ꯂꯥꯏꯔꯤꯛꯇꯣ ꯌꯥꯝ ꯐꯩꯌꯦ ꯂꯥꯏꯔꯤꯛꯀ ꯃꯔꯨꯞ ꯑꯣꯏ ꯌꯥꯝꯅ ꯍꯣꯠꯅꯕ ꯀꯜꯂꯤ ꯍꯥꯏꯕꯗꯨꯗ ꯁꯨꯝ ꯃꯇꯦꯡ ꯑꯣꯏꯒꯗ꯭ꯔꯅ ꯁꯨꯝ ꯄꯤꯈꯤꯕꯅꯤ ꯂꯥꯏꯔꯤꯛ ꯃꯅꯨꯡꯗ ꯏꯔꯛꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯁꯨ ꯃꯃꯜ ꯌꯥꯝ ꯂꯩ ꯌꯥꯝ ꯆꯨꯝꯃꯤ ꯑꯐꯕ ꯂꯥꯏꯔꯤꯛ ꯍꯥꯏꯕꯁꯤꯗꯤ ꯂꯥꯏꯔꯤꯛ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯆꯦꯅꯥ ꯈꯨꯗꯤꯡꯃꯛꯇ ꯏꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯣ ꯑꯐꯕ ꯑꯥꯔꯊ ꯂꯩꯕ ꯃꯤꯅꯤꯡꯐꯨꯜ ꯑꯣꯏꯕ ꯉꯥꯛꯇꯅꯤ ꯈꯪꯖꯤꯟꯕ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯊꯧ ꯀꯣ ꯆꯩꯅꯥ ꯈꯨꯗꯤꯡꯃꯛꯇ ꯏꯔꯛꯏꯕꯗꯨ ꯅꯠꯇꯕ ꯑꯃꯗꯣ ꯈꯨꯠ ꯅꯩꯔꯛꯄꯗꯣ ꯈꯨꯠ ꯅꯩꯔꯛꯄꯗꯨꯅ ꯍꯦꯟꯅ ꯌꯥꯝ ꯃꯃꯜ ꯂꯩꯕ ꯈꯨꯠꯅ ꯏꯔꯛꯄ ꯍꯥꯏꯕ ꯍꯣꯏ ꯂꯥꯏꯔꯤꯛꯇꯣ ꯑꯍꯟꯕꯅꯤꯗ यानी प्रेस की मिस्टेक ओरमबसु याय को यानी होरेन अमा सिंदोक्सिरा यारनिदा मधुने हेन पामजरे पुंसी सुप्पा लेंदना थमजरगे होय होय हक्चांग फनब होनसिको हक्चांग फनब येरुम थे थकदबनि नहान से थके तोरगा प्लास्टिक की ओइ लेरमे साब थकदसु खरा सेक्शन बियो को इसिं सुलुमगा थे नॉलेज लोबीबा लोबीरब्रा लोइजद्री लेजद्रबा खरगा लेहन बिरखु यानी यौसखगिको फनी ए यौं यौसखgi नॉलेज लोगदबा लेजरीबा ओके एनीवे मतंग साबदा मु का तोसिको आई नंग हाजरमगे कमान तौनी सिदी हाइगे खनबा वासु अमता हाइबा ngमौदी हे कमाय तोरे फंग हो बाबा कदाय देने हे युम्बी मखोंग युम खनबा होनरिङैदा ज्वार हाजलक्तना पुंसाई साइख्रिदना अदो मेले ए वाम ता हंगिने करी सब्जेक्ट की मतंग नो लाइरिक की नतिबा लाइरिक की नत्री दिनी बे मारियम न मत मंगंगमसी आई लाइरिक यम पाहदबा लेको वाम ता हंगे हाबनी नंग ना हंगदा वाद को हंग याद्रा मेले नुंगशिबसे करिनो हा नुंगशिबसे कमाई दोगे बा हाइगे खनबा वासु अमता हाइबा ngमौदी इमिसिना मागी सकमसु पेने यंग ngमौदी होय बेमा yang khatkanu exam se अरुबे सेमिस्टर गिनी को हेंग एग्जाम दने रोमांस लो इबे यार yang khatkanu ko मेले नंग नुंगशिबसे करिनो खंगदेम ता हाइरो हाइरो नुंगशिबा होय LOVE love हाइरो नुंगशिबा L for lack of sorrow करी अवाबगी पा O for ocean of tear करी बेगी समुद्र B for belly of death अशिबगी तंपा E for end of life पुंशिगी अरोइबा मेले नुंगशिबसिदी अवाबदगी हरगा अवाबद लोइनब्रा इति खलुनि बिन अदो मेले नंगने चिठी हमता पिबिगेरा चिठिया होय ए हौजी अखोनि साब सांग इंटरनेट की मतम सिदा हौजी जिबो खोनि चिठी पिदौरिबा हंथना खंगे खंजसनु पुकनिंगी वासे पेना फंथोक्सनबनी होय फरे बेमा नंगी नबुंगे मु पिने हरबदिने ए चिठी दु पिरगे अथु काय पाउ फांगनबा फोन पाइगसु बेमु खुदि लाइक फगनि फोन दना पुयादे दो होय बेमा नंगना खंगोय चिठी की महावना मा मोबाइल की महावना मा एदी चिठी दा पाउ फांगनबसे याम पामसे अदु फरे चिठी दु पिरोसे ए पिरगे पिरो कदाय नो इजीबा करिया आई कादिरमगे नंग संगो को मसी फागी फागी लगी तम न सुम ओले ने हे देखो माने ngoda da poi de si thi ji pibi yo na piragana aina mu kam dau ba poi de ta thama da phasani ya laga
다뿌리는 삐럭고 살아가 멍우다이나 싹 부스러 로이두고 쌤 라이브스